Koksinzege, let's welcome Christina. Hi everyone, I am Christina Takhelambam. I wangjingwang khaidagine. Ado aina che Christina je takpa namada. Haidi lan tauraga thoban je chatpa yadabida laire adu aukhaida ju ahing le e aduga magi isai ge theme se nupi sina nupa si pamaga phongdok pangamdaba aduduga last dance na toraga phongno pagini adu akhoina asi grab se takna ba hona bada numit ni khatang change si haira dum loisalag